ngasi thokiba thodok wathoksin gi matang da phonggiba numidang uram gi pause singdagi maroi bakha lakhacharaka Manipur Circle News ki maikai dagi myang gidamak paudam jari ahan bada Kangla pause dagi lakhachage Churachandpur Khumujamba Meitei leikaida KUKI singna keithel onthoknaba hotnarakpadagi Manipur Police na tankhaikhre mioi kunmari phakhre pathokchage Chin KUKI narco terrorist singna mamang sahi lisingani kulhumdoi gi me ahomdagi khanghaudana Meitei myamda Landarakhiba aduda Churachandpur da khundaba Meitei sing tanthokpaga loinana yum mai thakhibadagi hangduna leihoriba Churachandpur da leiba Khumujamba Meitei leikaida KUKI singna keithel onthoknaba hotnarakpa adu Manipur Police personnel singna tankhaikhre mioi kunmari faninkhre hairi hiramasi mari leinana Manipur Police na social media gi platform amada thagalakpa sirol amada hai Churachandpur da leiba Khumujamba Meitei lekai asi KUKI singna keithel onthokle haina ngarang social media da viral oirakhi pawadu hekta baga Manipur Police ki personnel singna mafam adu da sangsinduna keithel phamlamba mioi sing adu ngarang nungthil takthokhi mafam adu da keithel phamlamba mioi kunmari police na detain tawraba matungda PR bonda thatokhi hairi mioi sing aduna yonabagi damakta purakhiba polam sing aduna takpadi Khumujamba lekai asi miam gi keithel onthoknaba thorang torokpani Khumujamba Meitei lekai da pamdaba thodok sing thoktanaba police sing na ngak senbagi thabak chathaba haure hairiba mafam asida logi wangmada thabak tawba amasung lam khopchilakpa singdagi ngak thoknaba amadi Supreme Court ki guideline matung inna mafam asi ningthina ngak senduna thamgani haiduna Manipur Police ki warol asina makha tarakli Sakhangdaba singna IIIT Manipur gi staff mari fakhre Kangla pause dagi lakhachabani ngarang numidang pung 9 makhai rom tarakpada Senapati Police Station na konba mayang khang ningthopam da leiba IIIT Manipur gi staff mari sakhangdaba khulai paiba singna nongmai chingdol da fakhre hairi hiramasi ga matang da press na phangba thajaba yaba paw amana hai phaduna pukhraba IIIT Manipur gi staff sing adudi Salendar Kumar G. Kisan Kumar, Rajanis Ranjan Amadi Amit Misra Kawi Hairi. Makoi Marina IIIT Manipur ki security barrack ta leiringai manungda sakhangdaba khulai paibasing adu sanglak laga pharaga pokhibani hairi. Thodok asiga mari leinana Senapati Police Station na FIR case ama register tawkhibaga loinana makoi mari ki khongol liba hokre hairi. Ngarang numidang athengba phawbada makoi sing adu rescue tawbagi pawdi leite hairi. Miyamna hidak phanglaroi haibagi wakhalda hidak hena leisinba tawbiganu association na phongdoli Kangla pause degi lakhachabani pathokchage taminase Manipur Chemists and the Druggist Association ki president RK Rakesh na haikre handaki ising isau asida medicine ki potlam ayamba mang takhre adubu miyamna hidak phanglaroi haibagi wakhalda hidak hena leisinbagi thabak tawbiganu Association All India Organization of Chemists and the Druggists ka tanaraga airlifting phawba tawduna miyam gidamakta hidak pinaba honagani wafam asi Gambir Singh shopping market ta leiba association da paw mi singa unabada mahakna phongdokhibani mahakna makha taraduna ichawasina Imphal manungda thangal keithel pauna keithel BT Road Rupa Mahal Teng amati MG Avenue hidak ya manghankhre Masida panic buying tobada khudakta mathau taba anabasingda hidak phanglarodabagi khudong sadaba asi thoaloisi haiki pawmi singa unaba duda association asigi secretary thoksom dizamani na phongdokhibada ichawasina Imphal area da wholesaler amadi retailer singi medicine sada 90 dagi 95 phawbagi sang da mangkhre ichawasina lupa crore 35 romgi value oigadaba medicine mang takhre hidak sing asi company singdagi sada sama hanba yagani haibagi thajaba leite hanba yadaba hidak kaya amaso yauri hanba tarabasu lupa crore 10 romdi manglagani All India Organization of Chemists and the Druggists ka tanaraga kari tawba yagadagi haiba adu khanaragani masisu tha ama ani su sanghigani hairi amoromda medicine purakpa transporter singi maraktagi sing thomjinba yawbana khudongsa daba kaya mayokna khigani asigumba amangba kaya asi laingakna mityang sangbiduna compensation kharada oirabasu bibirabadi association asigi awabada kharada oirabasu mateng oigani haiki